ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯈ꯭ꯔꯕ ꯆꯤꯡꯌꯥꯒꯤ ꯃꯣꯡꯁꯣꯡꯗꯨꯗ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ 9ꯁꯨꯕ ꯁꯔꯨꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯉꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯒꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯏꯕꯤ ꯑꯁꯦꯝ ꯊꯣꯏꯊꯣꯏꯕꯤ ꯆꯅꯨ꯫ ꯋꯥꯔꯤ ꯑꯁꯤ ꯇꯥꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ꯫ ꯃꯌꯥꯝꯒꯤ ꯃꯣꯠ ꯀꯃꯦꯟ ꯕꯣꯛꯁꯇ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯖꯣꯏꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯁꯦ ꯃꯇꯝꯗꯨꯗ ꯁꯥꯃꯨꯁꯨ ꯈꯪꯂꯛꯏ꯫ ꯃꯈꯥ ꯇꯥꯅ ꯇꯧꯔꯛꯈꯤꯕ ꯑꯀꯤꯕꯁꯤꯡꯗꯨꯒꯤ ꯇꯝꯅꯗꯨꯅ ꯐꯠꯇ꯭ꯔꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯃꯇꯝꯗꯨꯗꯅꯤ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯃꯥꯏꯕ ꯁꯝꯖꯥꯏꯒꯤ ꯅꯥꯛꯇ ꯆꯠꯂꯨꯔꯒ ꯍꯜꯂꯛꯂꯤꯕ꯫ ꯁꯥꯃꯨꯗꯤ ꯊꯣꯡꯅꯥꯎ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯇꯨꯃꯤꯟꯅ ꯂꯨꯝꯗꯨꯅ ꯇꯥꯔꯤ꯫ ꯔꯣꯍꯤꯠꯀꯤ ꯃꯃꯥꯅ ꯑꯁ ꯃꯥꯒꯤ ꯁꯝꯖꯥꯏ ꯍꯥꯏꯗꯨꯅ ꯃꯔꯣꯜ ꯑꯃ ꯉꯥꯡꯅꯕ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯕ꯫ ꯑꯍꯥꯟꯕꯗꯤ ꯉꯝꯂꯣꯏ ꯍꯥꯏꯁꯤꯅꯕꯨ ꯑꯃꯨꯛꯇꯣꯏꯕ, ꯑꯀꯣꯟꯕꯗꯗꯤ ꯑꯩꯈꯣꯏꯅ ꯈꯪꯅ ꯑꯋꯥꯃꯟ ꯄꯤꯖꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯗꯒꯤ ꯌꯥꯔꯛꯏꯅꯤꯅꯦ ꯍꯔꯥꯎ ꯍꯔꯥꯎꯅ꯫ ꯃꯄꯥꯅ ꯑꯃꯨꯛ ꯃꯃꯥ ꯅꯪꯕꯨ ꯂꯥꯡꯒꯅꯨꯅꯦ, ꯅꯆꯥꯁꯤꯡꯁꯤꯅ ꯂꯥꯜꯂꯨꯕꯒꯤ ꯅꯠꯇ꯭ꯔꯣ? ꯃꯤꯉꯣꯟꯗ ꯍꯥꯏꯖ ꯅꯣꯟꯖꯕ ꯍꯩꯇꯕ ꯑꯩꯐꯥꯎ ꯉꯁꯤꯗꯤ ꯃꯤꯈꯣꯡ ꯁꯣꯛꯂꯒ ꯈꯣꯏꯔꯝꯂꯦꯗꯅ꯫ ꯃꯆꯥ ꯑꯅꯤꯃꯛ ꯃꯃꯥꯏ ꯅꯨꯟꯊꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯌꯥꯔꯦꯁꯦ ꯃꯣꯏ ꯄꯥꯕꯨꯡ, ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯅꯤ꯫ ꯃꯥꯃꯅ ꯍꯥꯏꯔꯛꯄ ꯄꯣꯠꯆꯩꯁꯤꯡꯗꯣ ꯑꯃꯨꯛꯇ ꯂꯩꯔꯨꯅꯕ ꯇꯧꯁꯦ꯫ ꯃꯄꯥꯗꯣ ꯁꯥꯎꯔꯞ ꯇꯧꯅ ꯃꯆꯥ ꯑꯅꯤꯗꯨꯗ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯄꯥꯗꯣ ꯄꯣꯠꯁꯤꯡꯗꯨ ꯂꯩꯔꯨꯅꯕ ꯕꯖꯥꯔꯗ ꯆꯠꯈ꯭ꯔꯦ꯫ ꯃꯄꯥ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯃꯃꯥꯅ ꯃꯆꯥ ꯑꯅꯤꯗꯨꯗ ꯌꯥꯏꯃ, ꯅꯈꯣꯏ ꯑꯅꯤ ꯆꯦꯛꯁꯤꯟꯒꯗꯕꯅꯤ꯫ ꯍꯧꯖꯤꯛ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯅꯈꯣꯏꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕꯁꯤꯡꯗꯣ ꯁꯥꯃꯨꯗꯣ ꯊꯣꯡꯅꯥꯎ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯂꯩꯗꯨꯅ ꯇꯥꯔꯤꯕꯅꯤ꯫ ꯇꯥꯂꯛ ꯌꯦꯡꯗꯨꯅ ꯁꯥꯃꯨꯗꯣ ꯌꯦꯅꯈꯥ ꯑꯗꯣꯝꯗꯒꯤ ꯍꯥꯊꯨ ꯍꯥꯊꯨ ꯊꯣꯛꯂꯛꯏ꯫ ꯊꯣꯛꯂꯛꯄꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯗ ꯃꯈꯣꯡꯗꯣ ꯂꯧꯁꯤꯟꯗꯨꯅ ꯇꯨꯁꯜꯂꯤ꯫ ꯏꯃꯨꯡꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯣ ꯆꯞ ꯂꯦꯞꯈꯤ꯫ ꯃꯄꯥꯟꯗ ꯀꯔꯤꯒꯨꯝꯕ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯆꯦꯟꯊꯣꯛꯅꯔꯛꯏ꯫ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯂꯩꯕ ꯂꯩ ꯊꯥꯕ ꯒꯝꯂꯥꯗꯣ ꯀꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯅ ꯏꯁ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯕ? ꯃꯣꯏ ꯃꯄꯥꯁꯤꯃ ꯒꯥꯔꯤ ꯊꯧꯗꯣꯛꯄꯗ ꯌꯦꯡꯉ ꯊꯧꯗꯣꯛꯑꯝꯃꯔꯣꯏꯅꯦ ꯇꯧꯔꯤꯁꯦ꯫ ꯔꯣꯍꯤꯠ ꯖꯦꯀꯤ ꯑꯅꯤꯗꯣ ꯃꯃꯥꯏ ꯑꯣꯟꯁꯤꯟꯅꯗꯨꯅ ꯉꯛꯅ ꯌꯦꯡꯅꯩ꯫ ꯁꯥꯃꯨ ꯂꯝꯕꯤꯗ ꯋꯥꯈꯜꯅ ꯃꯪꯗꯨꯅ ꯂꯥꯛꯂꯤ꯫ ꯁꯥꯃꯨ ꯋꯥꯈꯜ ꯑꯃ ꯂꯥꯛꯇꯨꯅ ꯃꯥꯏꯕ ꯁꯝꯖꯥꯏꯒꯤ ꯌꯨꯝ ꯊꯤꯔꯛꯏ꯫ ꯁꯥꯃꯨ ꯁꯝꯖꯥꯏꯒꯤ ꯌꯨꯝꯗ ꯆꯪꯉꯛꯏ꯫ ꯃꯥꯏꯕ ꯁꯝꯖꯥꯏ ꯃꯪꯒꯣꯜꯗ ꯐꯛꯇ ꯐꯝꯗꯨꯅ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯒꯟꯖꯥ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯥꯃꯨ ꯂꯥꯛꯄꯗꯣ ꯎꯔꯗꯨꯅ ꯃꯥꯏꯕ ꯁꯝꯖꯥꯏꯅ ꯆꯤꯡꯂꯝꯕ ꯒꯟꯖꯥ ꯑꯗꯣ ꯉꯥꯏꯍꯥꯛ ꯂꯦꯞꯄꯤ꯫ ꯁꯥꯃꯨ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ ꯏꯄꯨ, ꯃꯥꯏꯕ ꯁꯝꯖꯥꯏꯒꯤ ꯌꯨꯝꯁꯤꯕꯨ? ꯃꯥꯏꯕ ꯁꯝꯖꯥꯏꯅ ꯀꯔꯤ ꯇꯥꯅꯁꯦꯕ ꯏꯕꯨꯡꯉꯣ, ꯁꯝꯖꯥꯏ ꯍꯥꯏꯔꯤꯗꯣ ꯏꯁꯥꯃꯛꯅꯤꯅꯦꯍꯦ꯫ ꯑꯗꯨꯒ ꯑꯃꯨꯛ ꯀꯥꯈꯠꯂꯛꯑꯣ ꯀꯥꯈꯠꯂꯛꯑꯣ, ꯐꯛ ꯑꯁꯤꯗ ꯐꯝꯃꯨ ꯂꯥꯛꯑꯣ ꯏꯕꯨꯡꯉꯣ꯫ ꯁꯥꯃꯨ ꯃꯪꯒꯣꯟꯗ ꯀꯥꯈꯠꯇꯨꯅ ꯐꯛ ꯑꯗꯨꯗ ꯐꯝꯃꯤ꯫ ꯃꯥꯏꯕ ꯁꯝꯖꯥꯏ ꯏꯕꯨꯡꯉꯣ ꯀꯩ ꯇꯥꯅꯁꯦ ꯍꯥꯏꯕ? ꯏꯕꯨꯡꯉꯣꯅ ꯂꯥꯛꯄꯗꯤ? ꯁꯥꯃꯨ ꯉꯥꯏꯍꯥꯛꯇꯤ ꯋꯥ ꯉꯥꯡꯐꯝ ꯈꯪꯗꯅ ꯈꯤꯇꯪ ꯈꯧꯇꯛ ꯆꯥꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯄꯨ, ꯋꯥꯁꯤꯕꯨ ꯑꯩꯕꯨ ꯀꯔꯝꯅ ꯍꯥꯏꯔꯁꯤꯒꯦ? ꯁꯝꯖꯥꯏꯅ ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ, ꯏꯁꯨꯅ ꯍꯥꯏꯅꯤꯡꯕꯗꯣ ꯍꯦꯛꯇ ꯍꯥꯏꯌꯨ꯫ ꯁꯥꯃꯨꯅ ꯔꯣꯍꯤꯠꯀꯤ ꯃꯌꯨꯝꯗ ꯊꯦꯡꯅꯔꯛꯄ ꯄꯨꯝꯅꯃꯛ ꯇꯝꯂꯝꯃꯤ꯫ ꯁꯝꯖꯥꯏꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯗꯨꯃꯛ ꯍꯥꯏꯅꯍꯧꯕꯀꯣ꯫ ꯐꯠꯇ꯭ꯔꯕ ꯁꯔꯝꯆꯠ ꯆꯠꯂꯕ ꯃꯆꯥ ꯑꯅꯤꯗꯨꯕꯨ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯊꯋꯥꯏ ꯑꯁꯤꯗꯒꯤ ꯀꯔꯝꯅ ꯀꯟꯕꯒꯦ ꯍꯥꯏꯕꯁꯦ ꯌꯦꯡꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯃꯈꯥ ꯇꯥꯅ ꯁꯥꯃꯨꯅ ꯉꯁꯥꯏ ꯃꯥꯅ ꯂꯥꯛꯄꯗ ꯃꯣꯡꯁꯣꯡ ꯑꯗꯨꯗ ꯊꯦꯡꯅꯔꯛꯈꯤꯕꯁꯤꯡ ꯑꯗꯨꯁꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯂꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯇꯥꯔꯕꯗ ꯁꯝꯖꯥꯏꯗꯣ ꯊꯥꯁꯅꯥ ꯑꯃꯁꯨꯡ ꯊꯝꯕꯥꯜꯒꯤ ꯊꯋꯥꯏꯕꯨ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯈꯟꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯅ ꯁꯝꯖꯥꯏꯅ ꯏꯁꯨꯅꯨꯄꯥ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯁꯤꯒꯦ? ꯁꯥꯃꯨ ꯉꯛꯂꯞ ꯇꯧꯅ ꯏꯄꯨ ꯀꯔꯤ? ꯁꯝꯖꯥꯏꯅ ꯐꯠꯇ꯭ꯔꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯍꯥꯠꯄ ꯍꯥꯏꯕꯁꯦ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯇꯔꯥꯏꯗꯤ ꯉꯝꯂꯣꯏꯗꯧꯔꯤ꯫
ꯋꯥꯗꯨ ꯍꯥꯏꯔꯛꯄꯗꯅꯤ ꯁꯥꯃꯨ ꯈꯪꯅꯤꯡꯅ ꯑꯗꯨꯗꯤ ꯏꯄꯨ ꯀꯔꯤ ꯀꯔꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯈꯨꯗꯨꯝ ꯆꯜꯍꯟꯒꯅꯤ? ꯃꯥꯏꯕ ꯁꯝꯖꯥꯏꯅ ꯁꯥꯃꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯊꯋꯥꯏ ꯑꯗꯨꯅ ꯃꯇꯤꯛ ꯃꯌꯥꯏ ꯌꯥꯝꯅ ꯀꯜꯂꯕꯁꯨ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯍꯥꯠꯄ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕ ꯑꯣꯏꯗꯕꯅꯤꯅ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯃꯈꯣꯏ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯃꯨ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ ꯈꯟꯗꯨꯅ ꯃꯃꯥꯏꯗꯣ ꯃꯛꯁꯤꯟꯅ ꯅꯣꯟꯊꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩ꯫ ꯁꯥꯃꯨꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯁꯝꯖꯥꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯗꯨꯕꯨ ꯍꯤꯔꯝ ꯑꯅꯤꯈꯛꯇꯤ ꯂꯩ꯫ ꯃꯥꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯃꯨ ꯃꯛꯁꯤꯜꯂꯕ ꯃꯃꯥꯏ ꯑꯗꯣ ꯍꯥꯟꯅꯒꯨꯝ ꯉꯥꯟꯊꯣꯔꯛꯏ꯫ ꯃꯥꯏꯕ ꯁꯝꯖꯥꯏꯅ ꯊꯋꯥꯏ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯗ꯭ꯔꯤꯕ ꯃꯔꯝꯁꯦ ꯑꯁꯤꯅꯤ: ꯃꯈꯣꯏꯅ ꯃꯃꯥ ꯃꯄꯥꯒ ꯂꯩꯃꯤꯟꯅꯔꯤꯉꯩ ꯃꯇꯝꯗ ꯂꯥꯏ ꯇꯤꯟ ꯑꯃꯠꯇꯅ ꯃꯈꯣꯏꯕꯨ ꯈꯨꯗꯨꯝ ꯆꯟꯕ ꯑꯗꯨꯃꯛꯇꯤ ꯉꯝꯂꯣꯏ꯫ ꯁꯥꯃꯨꯅ ꯑꯃꯨꯛ, ꯑꯗꯨꯒ ꯏꯄꯨ ꯍꯤꯔꯝ ꯑꯃꯗꯨꯁꯨ ꯍꯥꯏꯕꯤꯌꯨ꯫ ꯁꯝꯖꯥꯏꯅ ꯑꯃꯨꯛ, ꯍꯤꯔꯝ ꯑꯃꯁꯤꯗꯤ ꯌꯥꯝꯅ ꯂꯨꯕ ꯑꯃꯅꯤ, ꯁꯤꯗꯅꯤ ꯑꯩꯅ ꯋꯥꯔꯤꯕ꯫ ꯁꯥꯃꯨ ꯈꯪꯅꯤꯡꯕꯅ ꯉꯥꯏꯉꯝꯗꯅ, ꯏꯄꯨ ꯍꯤꯔꯝ ꯑꯗꯨꯁꯨ ꯇꯥꯛꯄꯤꯌꯨꯅꯦ ꯏꯄꯨ꯫ ꯃꯥꯏꯕ ꯁꯝꯖꯥꯏꯅ ꯊꯋꯥꯏ ꯑꯅꯤꯗꯨꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯃꯈꯣꯏꯅ ꯁꯦꯠ ꯆꯥꯕ ꯃꯐꯤ ꯃꯔꯣꯜ ꯅꯠꯇ꯭ꯔꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯤꯡꯂꯤꯉꯩꯒꯤ ꯈꯨꯗꯝ ꯑꯁꯤꯅꯤ꯫ ꯍꯤꯔꯝ ꯑꯁꯤꯗꯤ ꯀꯔꯝꯅ ꯑꯣꯏꯊꯣꯛꯀꯅꯤ? ꯁꯥꯃꯨ ꯉꯛꯂꯞ ꯇꯧꯅ ꯉꯥꯏꯍꯥꯛꯇꯤ ꯈꯟꯖꯥꯟꯅꯩ, ꯑꯗꯨꯒ ꯋꯥꯈꯜ ꯑꯃ ꯂꯥꯛꯄꯒꯨꯝ, ꯏꯄꯨ ꯃꯥꯏꯕ, ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯑꯃꯒꯤ ꯈꯨꯗꯝ ꯐꯪꯂꯕꯗꯤ ꯌꯥꯒꯗ꯭ꯔꯥ? ꯃꯥꯏꯕ ꯁꯝꯖꯥꯏꯅ, ꯌꯥꯒꯅꯤ꯫ ꯈꯨꯗꯝ ꯑꯃ ꯐꯪꯂꯕꯗꯤ ꯅꯍꯥꯛꯅ ꯃꯇꯦꯡ ꯄꯥꯡꯅꯤꯡꯂꯤꯕ ꯑꯗꯣ ꯁꯣꯏꯗꯅ ꯄꯥꯡꯕ ꯉꯝꯂꯒꯅꯤ꯫ ꯁꯥꯃꯨꯅ ꯑꯃꯨꯛ, ꯏꯄꯨ ꯑꯍꯥꯟꯕ ꯍꯤꯔꯝ ꯑꯗꯨꯗꯤ ꯀꯔꯝ ꯇꯧꯒꯅꯤ ꯏꯄꯨ? ꯁꯝꯖꯥꯏ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯗꯨꯅ ꯁꯥꯃꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯉꯁꯤꯒꯤ ꯌꯥꯆꯪꯂꯛꯄ ꯃꯇꯝꯗ ꯃꯆꯥ ꯀꯟꯅꯤꯡꯕꯅ ꯉꯥꯎꯔꯕ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯣ ꯑꯩꯅ ꯃꯈꯣꯏꯒꯤ ꯅꯥꯛꯇ ꯆꯠꯇ꯭ꯔꯕꯗ ꯃꯈꯣꯏꯅ ꯑꯩꯕꯨ ꯀꯧꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯃꯇꯝꯗꯨꯃꯛꯇꯗ ꯑꯩ ꯏꯁꯥ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯁꯦ ꯑꯩꯒꯤ ꯌꯨꯝꯗ ꯈꯣꯏꯔꯝꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯒꯅꯤ꯫ ꯃꯈꯣꯏꯅ ꯃꯆꯥ ꯑꯅꯤꯗꯣ ꯃꯐꯝ ꯑꯁꯤꯗ ꯂꯥꯏ ꯈꯣꯏꯔꯝꯅꯕꯒꯤꯗꯃꯛꯇ ꯁꯣꯏꯗꯅ ꯀꯧꯒꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯊꯋꯥꯏ ꯑꯅꯤꯗꯨꯅ ꯃꯈꯣꯏꯕꯨ ꯈꯨꯗꯨꯝ ꯆꯜꯍꯟꯒꯗꯕꯅꯤ꯫ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ, ꯅꯨꯄꯥ ꯃꯆꯥ, ꯅꯍꯥꯛꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯃꯌꯨꯝ ꯆꯪꯗ꯭ꯔꯤꯉꯩꯗ ꯃꯈꯣꯏꯅ ꯍꯤꯡꯂꯤꯉꯩꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯗꯣ ꯑꯩꯉꯣꯟꯗ ꯁꯤꯟꯅꯧ꯫ ꯃꯗꯨ ꯁꯤꯟꯅꯔꯕꯗꯤ ꯑꯩꯅ ꯂꯦꯞꯅꯃꯛ ꯅꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯅꯤ꯫ ꯁꯥꯃꯨ ꯃꯍꯥꯛꯀꯤ ꯈꯨꯗꯥꯡꯗ ꯁꯤꯔꯤꯕ ꯘꯔꯤ ꯑꯗꯣ ꯌꯦꯡꯉꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2:30 ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯥꯃꯨ ꯃꯥꯏꯕ ꯁꯝꯖꯥꯏꯗ ꯈꯣꯏꯔꯝꯂꯝꯂꯒ ꯊꯣꯛꯂꯛꯏ꯫ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯝꯕꯤꯗ ꯂꯥꯛꯏ꯫ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄꯗ ꯃꯣꯡꯁꯣꯡ ꯃꯄꯥ ꯑꯗꯣ ꯌꯧꯔꯛꯏ꯫ ꯃꯄꯥ ꯑꯗꯨ ꯌꯧꯔꯛꯄꯗ ꯁꯥꯃꯨ ꯆꯠ ꯂꯦꯞꯄꯤ, ꯑꯗꯨꯒ ꯃꯣꯡꯁꯣꯡ ꯑꯗꯨꯗ ꯍꯧꯔꯤꯕ ꯍꯩꯕꯣꯡ ꯃꯈꯣꯡ ꯑꯗꯨ ꯇꯝꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯃꯄꯤ ꯏꯔꯥ ꯆꯦꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯑꯅꯤꯒꯤ ꯑꯋꯥꯕ ꯑꯗꯣ ꯑꯩꯅ ꯁꯣꯏꯗꯅ ꯀꯣꯛꯍꯟꯒꯅꯤ꯫ ꯐꯠꯇ꯭ꯔꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯃꯛ ꯅꯈꯨꯠꯃꯛꯅ ꯂꯃꯟ ꯈꯨꯝꯍꯟꯒꯅꯤ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯁꯥꯃꯨ ꯃꯣꯡꯁꯣꯡ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯁꯥꯃꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯃꯨꯒꯤ ꯇꯨꯡꯂꯣꯝꯗ ꯊꯥꯁꯅꯥ ꯑꯃꯁꯨꯡ ꯊꯝꯕꯥꯜꯒꯤ ꯊꯋꯥꯏ ꯑꯅꯤꯗꯣ ꯂꯃꯟ ꯈꯨꯝꯕ ꯉꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎ ꯃꯤꯅꯣꯛ ꯇꯝꯗꯨꯅ ꯖꯒꯣꯏ ꯈꯨꯠꯊꯦꯛ ꯇꯝꯂꯤ꯫ ꯁꯥꯃꯨ ꯃꯣꯡꯁꯣꯡ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯑꯁꯨꯞꯄ ꯂꯝꯕꯤ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯁꯨꯝ ꯂꯥꯛꯄꯅ ꯈꯨꯜ ꯑꯗꯨꯒꯤ ꯆꯤꯗꯥꯏꯗ ꯂꯩꯔꯤꯕ ꯂꯝꯕꯤ ꯑꯗꯣ ꯌꯧꯔꯦ꯫ ꯁꯨꯝ ꯆꯪꯂꯛꯂꯦ꯫ ꯊꯥꯁꯅꯥꯒꯤ ꯃꯌꯨꯝ ꯑꯗꯣ ꯉꯁꯤꯗꯤ ꯊꯣꯡ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯥꯃꯨꯅ, ꯑꯕꯣꯛ, ꯇꯥꯕ꯭ꯔꯣ ꯑꯕꯣꯛ? ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯉꯣ꯫ ꯁꯥꯃꯨꯅ ꯉꯥꯏꯍꯥꯛ ꯀꯧꯔꯕ ꯃꯇꯨꯡ ꯊꯣꯡ ꯑꯗꯣ ꯇꯞꯅ ꯍꯥꯡꯗꯣꯔꯛꯏ꯫ ꯃꯝꯂꯕ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄꯅ ꯍꯅꯨꯕꯤ ꯑꯗꯣ ꯃꯃꯤꯠꯇꯣ ꯇꯞꯅ ꯅꯣꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯁꯥꯃꯨꯅ, ꯑꯕꯣꯛ, ꯑꯩꯅꯦ꯫ ꯍꯅꯨꯕꯤꯗꯣ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯉꯤ, ꯑꯗꯨꯒ, ꯏꯕꯨꯡꯉꯣ, ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ? ꯆꯪꯉꯛꯑꯣ ꯏꯃꯨꯡꯗ꯫ ꯁꯥꯃꯨ ꯏꯃꯨꯡꯗ ꯆꯪꯂꯛꯂꯦ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯊꯣꯡ ꯑꯗꯣ
ꯂꯣꯟꯁꯤꯜꯂꯤ꯫ ꯁꯥꯃꯨ ꯃꯌꯥꯏ ꯀꯥ ꯑꯗꯨꯗ ꯊꯥꯔꯤꯕ ꯐꯛ ꯑꯗꯨꯗ ꯐꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯁꯨ ꯕꯣꯔꯥ ꯑꯃꯗ ꯊꯥꯗꯨꯅ ꯐꯝꯃꯤ꯫ ꯁꯥꯃꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯍꯅꯨꯕꯤ ꯑꯗꯨꯗ ꯇꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯣ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯃꯄꯤ ꯏꯔꯥ ꯆꯦꯅ ꯉꯥꯏꯍꯥꯛ ꯂꯩ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯃꯁꯨ ꯊꯥꯁꯅꯥꯒꯤ ꯑꯣꯏꯕ ꯈꯨꯗꯝ ꯄꯨꯝꯅꯃꯛ ꯐꯨꯠꯂꯣꯏꯕ ꯃꯇꯝ ꯑꯗꯨꯗ ꯂꯣꯏꯅ ꯍꯥꯞꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯅꯨꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯃꯨ ꯃꯪꯗꯨꯅ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩ꯫ ꯉꯥꯏꯍꯥꯛꯇꯪ ꯂꯩꯕꯒ ꯍꯅꯨꯕꯤ ꯑꯗꯣ ꯋꯥꯈꯜ ꯑꯃ ꯂꯥꯛꯄ ꯃꯥꯜꯂꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ, ꯅꯪ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯌꯨꯀꯣ ꯍꯥꯏꯗꯨꯅ ꯍꯅꯨꯕꯤ ꯑꯗꯣ ꯆꯩꯁꯨ ꯑꯗꯨ ꯄꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯊꯥꯁꯅꯥꯒꯤ ꯀꯥ ꯑꯣꯏꯔꯝꯕ ꯀꯥ ꯑꯗꯨꯗ ꯇꯝꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯈꯤ꯫ ꯁꯥꯃꯨꯗꯣ ꯁꯨꯝ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯊꯥꯁꯅꯥꯒꯤ ꯀꯥꯔꯣꯝꯗ ꯃꯃꯥꯏ ꯐꯠ ꯂꯩꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯏ꯫ ꯍꯅꯨꯕꯤ ꯑꯗꯨꯗꯤ ꯊꯥꯁꯅꯥꯒꯤ ꯀꯥꯗ ꯄꯩꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯀꯟꯅ ꯊꯤꯔꯤ꯫ ꯃꯌꯥꯏ ꯀꯥꯗ ꯐꯝꯗꯨꯅ ꯂꯩꯍꯧꯔꯤꯕ ꯁꯥꯃꯨ ꯑꯗꯣ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯄꯗꯨꯗ ꯍꯅꯨꯕꯤ ꯑꯗꯣ ꯇꯉꯛ ꯇꯉꯛ ꯌꯦꯡꯂꯤ꯫ ꯁꯥꯃꯨꯗꯣ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯂꯒ ꯀꯥ ꯑꯗꯨꯒꯤ ꯀꯥꯆꯤꯟꯗ ꯂꯩꯕ ꯐꯤ ꯍꯥꯞꯅꯕ ꯇꯔꯪ ꯑꯗꯣ ꯐꯖꯅ ꯍꯥꯡꯇꯣꯛꯏ꯫ ꯇꯞꯅ ꯍꯥꯡꯇꯣꯛꯏ꯫ ꯇꯔꯪ ꯑꯗꯨ ꯍꯥꯡꯇꯣꯛꯏ꯫ ꯇꯔꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯛꯂꯕ ꯐꯖꯔꯕ ꯁꯝꯕꯨꯜ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯁꯝꯕꯨꯜ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯧꯊꯣꯔꯛꯏ꯫ ꯁꯝꯕꯨꯜ ꯑꯗꯣ ꯄꯥꯏꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯂꯛꯏ꯫ ꯁꯥꯃꯨꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯍꯅꯨꯕꯤꯗꯣ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯇꯉꯛ ꯇꯉꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯁꯥꯃꯨꯗꯣ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯔꯛꯄꯒꯨꯝ ꯇꯧꯏ꯫ ꯃꯍꯥꯛꯅ ꯂꯦꯞꯂꯤꯕ ꯑꯁꯤꯗꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯀꯥ ꯑꯗꯨꯒꯤ ꯐꯛꯂꯥꯡꯗ ꯑꯌꯦꯛꯄ ꯅꯨꯄꯤꯒꯤ ꯁꯛꯇꯝ ꯑꯃ ꯊꯦꯠꯇꯨꯅ ꯂꯩꯕ ꯑꯗꯣ ꯁꯥꯃꯨꯅ ꯎꯔꯛꯏ꯫ ꯁꯥꯃꯨ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯃꯤꯠꯐꯝ ꯍꯣꯡꯗ ꯌꯦꯡꯗꯨꯅ ꯂꯩꯈꯤ꯫ ꯁꯥꯃꯨ ꯃꯤꯠꯐꯝ ꯍꯣꯡꯗ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯇꯞꯅ ꯇꯞꯅ ꯁꯛꯇꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯀꯌꯥꯗ ꯐꯖꯈ꯭ꯔꯕ ꯁꯛꯇꯝ ꯑꯗꯣ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯁꯨꯝꯃꯠꯄ ꯃꯤꯠꯌꯦꯡꯗ ꯌꯦꯡꯂꯛꯂꯤꯕ ꯁꯛꯇꯝ ꯑꯗꯨꯅ ꯁꯥꯃꯨꯗ ꯌꯦꯡꯂꯛꯄꯒꯨꯝ ꯅꯣꯛꯐꯦꯠ ꯇꯧꯔꯤꯕ ꯍꯅꯨꯕꯤ ꯑꯗꯨꯅ "ꯏꯁꯨꯅꯨꯄꯥ" ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ꯫ ꯁꯥꯃꯨꯗꯣ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯁꯛꯇꯝ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯁꯥꯃꯨꯗ ꯀꯧꯏ꯫ ꯁꯥꯃꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ "ꯑꯕꯣꯛ" ꯍꯅꯨꯕꯤ ꯑꯗꯨꯅ "ꯃꯥꯅꯦ, ꯁꯛꯇꯝ ꯑꯁꯦ ꯑꯩꯒꯤ ꯏꯁꯨꯅꯨꯄꯤꯗꯨꯅꯦ, ꯑꯩꯒꯤ ꯏꯁꯨꯅꯨꯄꯤ" ꯍꯥꯏꯗꯨꯅ ꯀꯞꯄꯤ꯫ ꯁꯥꯃꯨꯅ ꯍꯅꯨꯕꯤ ꯑꯗꯨꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯁꯝꯕꯨꯜ ꯑꯗꯣ ꯄꯨꯗꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯁꯥꯃꯨꯅ ꯆꯠꯈꯤꯕꯗꯣ ꯍꯅꯨꯕꯤ ꯑꯗꯣ ꯈꯨꯏꯔꯕ ꯈꯖꯥꯏ ꯑꯗꯨ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯁꯥꯃꯨ ꯂꯝꯕꯤꯗ ꯆꯠꯅ ꯆꯠꯅ ꯃꯍꯥꯛꯀꯤ ꯈꯨꯗꯥꯡꯗ ꯁꯤꯔꯤꯕ ꯘꯔꯤ ꯑꯗꯣ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 4 ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯣꯡꯊꯥꯡ ꯊꯨꯅ ꯊꯥꯡꯗꯨꯅ ꯃꯥꯏꯕ ꯁꯝꯖꯥꯏꯒꯤ ꯌꯨꯝꯗ ꯂꯥꯛꯏ꯫ ꯃꯥꯏꯕ ꯁꯝꯖꯥꯏꯒꯤ ꯌꯨꯝ ꯑꯗꯣ ꯌꯧꯕ ꯃꯇꯝꯗꯗꯤ 4:30 ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯏꯕ ꯁꯝꯖꯥꯏ ꯃꯪꯒꯣꯟꯒꯤ ꯐꯛ ꯑꯗꯨꯗ ꯃꯆꯤ ꯂꯦꯡꯗꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯥꯃꯨꯅ ꯄꯨꯔꯛꯂꯤꯕ ꯁꯝꯕꯨꯜ ꯑꯗꯣ ꯃꯥꯏꯕ ꯁꯝꯖꯥꯏꯗ ꯄꯤꯔꯝꯃꯤ꯫ ꯃꯥꯏꯕ ꯁꯝꯖꯥꯏ ꯁꯝꯕꯨꯜ ꯑꯗꯨ ꯄꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯂꯥꯏ ꯈꯣꯏꯔꯝꯐꯝ ꯀꯥ ꯑꯗꯣꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯈꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯃꯥꯏꯕ ꯁꯝꯖꯥꯏꯅ ꯁꯝꯕꯨꯜ ꯑꯗꯨꯕꯨ ꯄꯨꯖꯥ ꯑꯃ ꯇꯧꯔꯝꯃꯤ꯫ ꯁꯥꯃꯨꯁꯨ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯂꯤ꯫ ꯃꯥꯏꯕ ꯁꯝꯖꯥꯏꯅ "ꯅꯨꯄꯥꯃꯆꯥ, ꯅꯃꯤꯠꯇꯨ ꯎꯏꯁꯤꯜꯂꯨ. ꯄꯨꯖꯥ ꯑꯁꯤ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯤꯠ ꯄꯥꯡꯊꯣꯔꯛꯄ ꯌꯥꯗꯦ." ꯁꯥꯃꯨ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ 9ꯁꯨꯕ ꯁꯔꯨꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ 8ꯁꯨꯕ ꯁꯔꯨꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯁꯣꯏꯗꯅ ꯈꯨꯗꯣꯜ ꯇꯝꯖꯒꯅꯤ꯫
Wari asi pathokjaba matamda soikiba ngamkiba kaya yarabashu mayamna ngakpiyu amasung mayamna channel asibu subscribe tauba support tauba kaubiganu haina mayamgi mafamda bolukna thamjari asigi iroinana ngasigidi kainarasi mayam mathagi numita wari asigi makha mayamna ngaiminasi.